Ngarang len yaona chukhiba kanma nonglei nungshit aduna amang ata thok-hankhraba mapham singda leingak ki mari leinaba official singna loukhatpham thokpa thabak sing loukhatpiyu amadi Dukan phamliba singna pochai ki Mamal Henna Yollamba thengnarabadi maduda thorakpa Apha Phatta ki Tekchak khudingmak Dukan Mapuna Pugadabani haina Manipur Students Federation MSF ki General Secretary Sundar Khuman phongdorakle MSF na press thadorokpa video message amada wafam asi phongdokladuna mahakna hai yamna tangna thokpa mahausa gi oiba safu amana maram oiraga amang ata thoktuna awaba nanglaba singda leingakna relief assistance pigani haina lauthorakpa asi MSF na taramna oi adum oinamak relief assistance asi fangnana bohotnabada che changkya thazilaknaba khanganduna awaba tariba imung singda ahenba khudong chadaba sing mayok nahanmagi mahot leingak ki official singna hakthingna jatuna athuba matamda relief assistance sing asi fanganana bohotnabiyu yumkupnaba tin yoliba dukan singna su goraungda tin sit sing asi paiduna thamjilaga leite haijinba tawbigano tin sit sing asi hanagi mamaldagi wangkhatna yolamba thengnarabadi MSF na lokhalakpa action na thorakpa Apha Phatta ki Tekchak pumnamak masa na pujagadabani MSF ki team amana Thangal Bazar Chingmairong Khongnang ani karak amadi Mantri Pukhida leiba dukan kharada koina chatuna yingsinbada tinsit ki mamaldagi lupa chani hengana yolamba thengnare makhatana tinsit sing asi mamal wangkhatna yolamba thengnarabadi miyamna mahir lup asigi contact number 9863853826 natraga 9366657948 natraga 7005414138 da pau pibiu haina so makna makhata ki mafam khuding da pricing maman hekada yole habagi pau phangdagi MSF na thangal bazar gi mafam khara da chalaga yengjanba matamda mari ga chatu yangai hana yonbada hojina mari ga chani pan yangai lupa chani hen kalakan da yolamba thengare masi gumba kaya si MSF na matang unajara kan da ikoi maman tana ba hajara kan da hajana wakan tamina kan da moi lupa chani hen kalaga yolami do ikoi maman tan jara do duga mayam da yamna maman tara kan da ikoi tokan sing hajana ningtina phangala kan da mari lena ba masa na pam sing ado phangana bagi khongthang sing MSF na lepa leitana paikat chari adu ato ba dukan sing na su ikoi gi hariba jinga sing asi maman hen na yolamdana ba adu kari gumba yolamba taraga di MSF na mari lena ba singa loina na torapa thabak khuding makta dukandar sing na masa na responsibility logjagadabani adu tholapa Apha Phatta dai thado masa na pujagadabani haba wapam su MSF na thamjari